ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯤꯛꯀꯟꯁꯦ ꯃꯄꯨꯝ ꯆꯥꯔꯛꯑꯒꯦ ꯉꯁꯤꯗꯤ ꯂꯧꯔꯒꯅꯦ ꯄꯨꯡ 8-9ꯃꯨꯛ ꯆꯪꯉꯒ ꯂꯧꯈꯤꯕꯅꯦ ꯄꯨꯡ 3ꯃꯨꯛ ꯂꯧꯔꯦ ꯃꯦꯔꯤꯅꯦꯅ ꯄꯨꯡ 4-5 ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎꯁꯨ ꯌꯦꯡꯕꯤꯔꯣ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯆꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗꯀꯣ ꯈꯔ ꯊꯝꯃꯝꯒꯦ ꯃꯃꯥꯡꯗ ꯎꯏꯁ ꯐꯖꯔꯦ ꯂꯤꯁꯜꯂꯛꯀꯦ ꯌꯦꯡꯉꯣꯅꯦ ꯄꯣꯠ ꯐꯩ ꯐꯖꯕꯤꯁꯦ ꯁꯤꯁꯦ ꯑꯃꯒ ꯍꯥꯎꯅꯤ ꯑꯩ ꯆꯤꯛꯀꯟꯁꯤꯗꯤ ꯌꯥꯝꯅ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯁꯦꯠꯂꯒ ꯁꯨꯃꯥꯏ ꯈꯔ ꯊꯝꯖꯔꯒꯦ कोका कोला ठंडा बच्चा छोला थुकनिंगे मैम चाबा हौरगे हाउदोई मालेको आइनाने पुंगसे मतम चंगना तौजख्रबने मनुंगदे वंगो चाक चानिंग खामेर सिंबा रोग हावे अदुम चनियो वाह मदो हावा मनुंग चंगा हावे वाह मजा केंता कई गुहानो
ꯁ꯭ꯋꯥꯏꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯃꯈꯣꯡ ꯌꯥꯝ ꯍꯥꯎꯋꯦ ꯃꯐꯩꯒꯟꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯝꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯁ꯭ꯋꯥꯏꯁꯦ ꯐꯖꯗꯣꯏꯅꯦ ꯃꯉꯛ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯍꯥꯎꯒꯟꯕꯅꯦ 스킨 오일 Yum. Oh. Ayan, chaksa kitang dyan niya niya hapan. Masarap hao. Hao quá. Hello. Şimdi tak. Tapi jaga.
ꯐꯗꯤꯒꯣꯝꯒ ꯆꯥꯕꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝꯁꯤꯒꯤ 나는 시가하게 오 사자의 사이들이 와 팀은 사자 하이행이 담마게 어떻게 농담해봐 과연 xoay đằng này ꯁꯤꯅꯦ ꯌꯦꯟꯁꯦ ꯂꯧꯕꯁꯦ ꯃꯅꯨꯡ ꯃꯨꯟꯅ ꯆꯪꯉꯦ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔ ꯍꯥꯎꯕꯗꯣ ꯑꯗꯨ ꯍꯥꯎꯋꯦ ꯚꯤꯗꯤꯑꯣꯗ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯋꯥꯎ ꯄꯥꯝꯃꯨꯏ ꯁꯤꯗ ꯍꯟꯗꯣꯛꯄ 그만 짜냐 hector khi thấy bị hỏng hao ꯂꯥꯟꯅ ꯂꯣꯏ ꯄꯥꯏꯗꯣꯔꯦ ꯇꯧꯔꯤꯁꯦ ꯁꯔꯨꯁꯤꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗꯅꯣ ꯆꯥꯔꯛꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠ ꯑꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯃꯥ ꯑꯣꯏꯍꯜꯂꯦ ꯃꯔꯨ ꯊꯨꯝ
ꯊꯨꯝ ꯈꯔ ꯀꯜꯂꯦ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩ ꯁꯤ ꯑꯃ ꯊꯛꯆꯜꯂꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯆꯤꯛꯀꯟ ꯃꯄꯨꯝ ꯆꯥꯕ ꯄꯥꯝꯕꯈꯩ ꯑꯔꯧꯕ ꯌꯥꯝ ꯍꯥꯎꯋꯦ ꯂꯧꯔ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯄꯨꯡ ꯃꯌꯥꯝ ꯆꯪꯖꯔꯁꯨ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ